out of sight out of mind haina balai min mang dalai da posak na traga misak atudi aduma ka thokhi lamda masi ge lenga loi singna miyam ga toina unabagi tanja du lawda banina miyam ge awaba singa si khangbiram gadra na traga ubiram gadra haibasi hangba yaba wahang amani matang swai sidani miyam na thengari ba khudong cha dab singa du mating leina phungdokpa mathok tari basi ngasi gi episode asida Kakching Wairi gi miyamna karamba makhal gi khudong cha daba mayok naribagi makhogi kholau karino makhogi wakat karino haibatu khangminarasi. So welcome to yet another episode of Laikai Wakat presented by Impact News. Tada batahoro udabohoro. Kakching Wairi ni mafam si yang madi am phajawa aduga sonda su lita nam lare thong haibi ama sigi haidarakpa junction ni am phajawa mafam ni to Kakching Wairi gi oina lambi si de tumak ek first impression da yad re first impression is the lasting impression lambi si kaire galere pothol ngata ngaire mafam si da su lambi kada idele khrage habi question dudi tumak leri where is the road lambi letre pothol ngata ngaire ima lekai sibu kam pan bir gi Wairi sibu ai tum paijara age akhoi gi lambi si asuki matik phatre ko lambi phatti basi akhoi gi Kakching gi circle emerald su yengdi yengsin bi haibabu lai haibabu lambi si sembi banaidre nong khadang thadi ising masin da ising gi tunga leibani na gari mata satpa yadre khona satpa yadre akhoi gi sena lekai gumba arigi khunyai gumba tadi ising se water supply gi pipeline di lerega ising di ta dabani na dum layer si nei koi soi Wairi machin gi di kamai tori gi ising se koi Wairi gi ising dum layer si jinai toti ta dro ta de toti am ta de pipeline di phumba leitro pipeline di phumba di haure aduga moina ising di ta de adu akhoi gi sigi Wairi gi oina junior school mamang haidare sida tenki amadi leire aduga ising di lakre hojik marama ising birami hoji pigidre sahi ani mukura sure supang bangdre ising sahi ani musure ising pibi ke taba adubu si primary school ama leiri si Manipur gi ayamba primary school sing se mahiro si ire lenadra bani adubu hui Kakching Wairi gi primary school si di mahiro si phajana leiri ja alam ka hangjage school ji komai tori jano school je chani gi mathakti lei satra lei si class ke amko le jana si bo class 8 po primary school tare junior high school okay upper primary school ನಂತರ junior high school में से class 8 फोक गे लेरे अदुगा unlike other लेकाई अतोप मणिपुर लेकाई गुमना नतबीदा मफम सिदा महिरो में सिंग याम लेरे चनी मुले है और मिड डे मील गुम्बा यूनिफॉर्म यन मखबल ले अदु facility ले okay महिरो से हम ले नुंगाइबो पाउने this is perhaps good news from Kakching Wairi याम वरी सजगी याम लेकाई सिबो कम पालिगे कोई Wairi सिबो अब नुंगाय आइतारे लेकाई लंबी थोंग जी अखोई स्कूल टाइमिंग दे खरा यामना कनो आइतारे खरचिले चिन्मा खतरा काय बसी तुम यारबो काय बसी अदुम सेमगनी आइबनी मतम कुइना दे आइतु मा मांग जो अखोई पोर्ट होल्डर जिस को दुम मेंसल लमगा दुम तोखि बाइतारे मथंग साइड दुम सेंगनी आरगा उपांगु दे दुम सेमिदन दुम लेजिन इरम नाला सिदी इसिंग चेमफम लेरि ब्रो इरम नाला सि जो यामना हौजी लेरिबो पोजिशन जी यामना फत्ति आइतारे इसिंग जी नोंग तारगा दे दुम सुरोक सिदा पुरा ड्रेन होइबगी टाइप ता दुम लेरबा लंबी सिदा ड्रेन होइना दुम नाला होइना इसिंग तुंग लेरे तुंगना लेरे थंगना साने सिंगती थंगना साना बे सिंग जी अदुम साना बा कोई तोती फंगदे अदुम थक्तबदि यादमेना मयाम अदुम लेरगा आइतारे अदुम थक्पा आइतारे Kakching gi चिंगखोंग दा वाटर सप्लाई में लेबदो अदुरी इसिंग लाक्तबरा स्वाइ सिदे इसिंग दो अदुम हानदि लामे अखोई सिदा वाटर टैंकी रिजर्वर अमा लेइसे असिदा अदुम यौरामने अदुबु हौजि मोगी सिमजिन सारजिन बगी र कइनो खंग हौजि मक्ति इसिंग जी अदुम लाक्त्रे कनाम लेत्रे इमा खतंग आयर बस पोडियो लेसे कुछ भक्ति थोरक तबई वाने लेकाई सिबु कम पालिगे लेकाई सिबु नुआई इसिंग भंग बसे अखोई जिने तो येंगे चिंग थक पर सिन हिरो थक्के कोली फेंगबगी फेरन सिबुबगी इमादी ओल्ड एज पेंशन को याव ब्रो यावे फंग हो बंदा फंगे क्या फंग हो रगे याम दे किजंग नहीं हाकुम भी फंगे किजंग दे फंगेबा सही अनि के पीने है चाहिए नहीं की प्रक्रिया अब सही अनि ने तमान मोय पी सही है मजमा खंगे के याम पालिसिंग मरी जानिपान प्रक्रिया मरी जानिपान चाहिए नहीं फिर आपने ये मनेबा अब पीरन तो खेबा सही दनते था खोदिंग पी के तौनी हाइबा रूल लेबनी अदुबो खोय मणिपुर दति रूल हाइबसी फॉलो तौदबदुबु रूल नि हाइना खंगनबगी मोंगनी रूल फॉलो तौदबिदा कोगी पेंशन सी सेल लेति हाइदुना नमसे लगा थंबा अदुगा लेरक मतमदा पी मतमदा सुलेबा इरांग थोपगी मोंगदा पैसा सेल पिरुबदगी अवाबा नंग माजिमदी मणिपुर दम थोइबनी बी ब्रो ai phamde अब हिंजांग लेगे लाइरो poyon ge thorok pani पोट यो ओ सी हिंजांग से सी योन कइनो सिबो केंगोइरो kengoi ni
ꯂꯩꯀꯥꯏꯁꯦ ꯀꯝ ꯄꯥꯜꯂꯤꯒꯦ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯋꯥꯏꯔꯤꯁꯤꯕꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯖꯥꯠꯅꯤꯗ ꯂꯝꯕꯤꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯐꯅ ꯀꯨꯏꯔꯦ ꯈꯔ ꯇꯣꯏꯔꯤꯁꯤ ꯈꯔ ꯇꯣꯏꯔꯦ ꯐꯅ ꯀꯨꯏꯔꯦ ꯇꯣꯏꯔꯦ ꯂꯩꯔꯤꯁꯦ ꯑꯗꯣ ꯃꯩꯗꯤ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ ꯃꯩꯁꯨ ꯅꯍꯥꯟ ꯃꯩꯒꯤ ꯁꯦꯜ ꯂꯨꯄꯥ 3,000 ꯊꯤꯗꯦ ꯃꯨꯠꯈꯤꯁꯤꯅ ꯕꯤꯜ ꯊꯤꯔꯕꯗꯤ ꯃꯩ ꯃꯨꯠꯊꯣꯛꯈ꯭ꯔꯕ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯅ ꯍꯣꯔꯦꯟ ꯌꯥꯆꯪꯗ ꯃꯨꯠꯈ꯭ꯔꯅꯦꯕ ꯊꯛꯅ ꯆꯥꯅꯕ ꯏꯁꯤꯡꯁꯦ ꯑꯌꯥꯝꯕ ꯀꯛꯆꯤꯡ ꯋꯥꯏꯔꯤꯗ ꯏꯁꯤꯡꯁꯦ ꯇꯥꯗ꯭ꯔꯦꯅ ꯍꯥꯏꯅꯦ ꯃꯩꯗꯤ ꯂꯩꯕꯗꯅꯤ ꯀꯨꯏꯔꯦ ꯏꯁꯤꯡ ꯁꯨꯡꯊꯥ ꯊꯥꯕꯤꯔꯛꯇꯦ ꯀꯣꯇꯤꯄꯥꯏ ꯐꯨꯡꯒ꯭ꯔꯤꯁꯦ ꯀꯨꯏꯔꯦ ꯀꯨꯏꯔꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯆꯍꯤ 2-3 ꯐꯥꯔꯕꯣ ꯆꯍꯤ 1-2 ꯐꯥꯔꯦ ꯂꯥꯛꯑꯅꯤꯗꯤ ꯍꯥꯏ ꯊꯥ 2-3ꯒꯤ ꯃꯅꯨꯡꯗ ꯂꯥꯛꯑꯅꯤꯗꯤ ꯍꯥꯏ ꯈꯪꯗꯦ ꯊꯥ 2-3ꯒꯤ ꯃꯅꯨꯡꯁꯤꯗ ꯂꯥꯛꯑꯅꯤꯗꯤ ꯍꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯂꯥꯛꯇ꯭ꯔꯤ ꯑꯗꯨꯅ ꯏꯁꯤꯡꯁꯨ ꯐꯪꯗ꯭ꯔꯦ ꯂꯝꯕꯤꯁꯨ ꯀꯥꯏꯔ ꯂꯩꯔꯦ ꯏꯔꯝ ꯅꯂꯥꯁꯨ ꯂꯩꯇꯕꯅꯤꯅ ꯅꯣꯡ ꯆꯨꯔꯛꯀꯥꯟꯁꯤꯗ ꯂꯝꯕꯤꯁꯤꯗ ꯏꯁꯤꯡꯁꯦ ꯆꯦꯜꯂꯦ ꯑꯗꯨꯒ ꯃꯩꯁꯤꯁꯨ ꯕꯤꯜ ꯊꯤꯔꯨꯕꯗꯒꯤ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯂꯥꯛꯏ ꯃꯩꯁꯤ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯄ ꯂꯥꯛꯍꯟꯅꯤꯡꯕ ꯃꯇꯝꯗꯅ ꯃꯤꯌꯥꯝꯅ ꯃꯊꯧ ꯇꯥꯕ ꯅꯨꯃꯤꯗꯥꯡꯒꯨꯝꯕ ꯑꯃꯝꯕ ꯃꯇꯝꯗꯗꯤ ꯃꯩꯁꯤ ꯂꯥꯛꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯨꯃꯛ ꯃꯥꯌꯣꯛꯅꯔꯤ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯑꯗꯨ ꯍꯧꯖꯤꯛ ꯅꯣꯡ ꯇꯥꯁꯜꯂꯛꯇꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯋꯥꯀꯠꯅꯃꯤꯉꯩꯁꯤꯗ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯇꯥꯁꯜꯂꯛꯇꯅ ꯑꯩꯈꯣꯏ ꯂꯤꯇꯥꯟꯁꯤꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀꯛꯆꯤꯡ ꯋꯥꯏꯔꯤꯒꯤ ꯑꯩꯈꯣꯏ ꯂꯥꯏꯁꯪꯒꯤ ꯃꯥꯟꯗꯣꯞꯁꯤꯗ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯅꯣꯡꯁꯤ ꯊꯨꯞꯄꯤ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯃꯌꯥꯝꯁꯨ ꯂꯩꯔꯦ ꯅꯣꯏ ꯂꯩꯀꯥꯏ ꯋꯥꯀꯠ ꯌꯦꯡꯗ꯭ꯔꯣ ꯌꯦꯡꯉꯦ ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯑꯃꯗꯤ ꯀꯛꯆꯤꯡ ꯆꯨꯝꯅꯥꯡ ꯑꯅꯤꯒꯤ ꯂꯣꯟꯅꯕꯗ ꯂꯩꯕ ꯑꯩꯈꯣꯏ ꯇꯨꯔꯦꯟꯅꯤ ꯁꯦꯛꯃꯥꯏ ꯇꯨꯔꯦꯟꯁꯤꯒꯤ ꯃꯊꯛꯇ ꯁꯥꯕ ꯂꯤꯇꯥꯟꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯤꯇꯪ ꯆꯠꯊꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯔꯛ ꯍꯥꯏꯕ ꯃꯐꯝ ꯈꯥ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯏꯁꯤꯡꯁꯦ ꯗꯥꯝ ꯑꯃ ꯁꯥꯔꯒ ꯏꯁꯤꯡꯁꯦ ꯐꯥꯖꯤꯟꯕꯅꯤ ꯑꯗꯨꯒ ꯇꯨꯔꯦꯜꯁꯤꯗꯒꯤ ꯏꯁꯤꯡꯁꯦ ꯆꯤꯡꯈꯠꯂꯒ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯅ ꯀꯛꯆꯤꯡ ꯑꯌꯥꯝꯕ ꯂꯩꯀꯥꯏꯁꯤꯡꯗ ꯏꯁꯤꯡꯁꯦ ꯄꯤꯒꯗꯕꯅꯤ ꯑꯗꯨꯕꯨ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯁꯨ ꯂꯩꯔꯦ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯁꯤꯅ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯗ ꯏꯁꯤꯡ ꯄꯤꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯆꯍꯤ ꯆꯨꯞꯄ ꯁꯨꯃꯥꯏꯅ ꯐꯖꯅ ꯇꯨꯡꯉ ꯂꯩꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯁꯨ ꯂꯩꯔꯤ ꯏꯁꯤꯡꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏꯗ ꯏꯁꯤꯡ ꯌꯧꯔꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯀꯣꯏꯁꯟ ꯑꯃꯗꯤ ꯂꯩꯔꯤ ꯅꯣꯡ ꯉꯥꯏꯍꯥꯛ ꯆꯨꯔꯨꯕꯒꯤ ꯏꯁꯤꯡꯁꯤ ꯂꯝꯕꯤꯗ ꯇꯥꯁꯜꯂꯦ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯆꯥꯝꯊꯣꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯦ ꯃꯁꯥ ꯈꯤꯇꯪ ꯅꯥꯟꯒꯨꯝ ꯇꯧꯏ ꯑꯗꯨꯕꯨ ꯈꯨꯟ ꯍꯧꯔꯝꯕ ꯈꯔ ꯃꯈꯩꯗꯤ ꯐꯔꯦ ꯈꯨꯟ ꯍꯧꯕ ꯐꯔꯒꯁꯨ ꯂꯩꯈꯣꯝꯗꯤ ꯑꯗꯨꯃꯛ ꯊꯣꯛꯏ ꯑꯗꯨꯒ ꯄꯣꯠ ꯍꯣꯜ ꯂꯝꯕꯤꯁꯤꯗ ꯑꯗꯨꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯅꯣꯡ ꯆꯨꯔꯒꯁꯨ ꯃꯁꯤꯗ ꯈꯦꯠꯅꯕ ꯀꯩꯝ ꯂꯩꯇꯦ ꯂꯝꯕꯤꯁꯤꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕ ꯁꯥꯏꯗꯁꯤꯗ ꯂꯣꯋꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯃꯁꯨ ꯂꯩꯔꯦ ꯍꯥꯏ ꯁ꯭ꯀꯨꯜ ꯃꯅꯤꯡꯗ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯁ꯭ꯀꯨꯜꯁꯤꯒꯤ ꯍꯦꯛ ꯑꯄꯣꯖꯤꯠꯇ ꯗꯨꯀꯥꯟ ꯃꯌꯥꯝ ꯂꯩꯔꯦ ꯗꯨꯀꯥꯟꯁꯤꯡꯁꯤꯗ ꯆꯪꯉꯒ ꯋꯥꯔꯤ ꯁꯥꯁꯤ ꯂꯩꯀꯥꯏꯁꯤꯒꯤ ꯑꯣꯏꯕ ꯀꯔꯝꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯂꯩꯔꯤꯒꯦꯁꯦ ꯂꯩꯀꯥꯏꯁꯤ ꯀꯝ ꯄꯥꯜꯂꯤꯒꯦ ꯂꯩꯀꯥꯏꯁꯤ ꯂꯝꯕꯤ ꯊꯣꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤꯀꯣ ꯏꯁꯤꯡꯗꯤ ꯑꯩꯈꯣꯏꯅ ꯈꯪꯉꯩꯗ ꯏꯁꯤꯡꯗꯤ ꯇꯣꯇꯤꯗꯤ ꯁꯨꯡꯐꯪꯕꯨ ꯐꯪꯗ꯭ꯔꯦ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯗꯤ ꯂꯩ ꯑꯗꯨ ꯃꯊꯧ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯋꯥꯏꯔꯤ ꯁꯥꯏꯗꯇ ꯏꯁꯤꯡ ꯀꯛꯐꯥꯎ ꯌꯧꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯁꯨ ꯑꯩꯈꯣꯏ ꯗꯥꯝ ꯁꯥꯔꯒ ꯏꯁꯤꯡ ꯐꯥꯖꯤꯜꯂꯒ ꯏꯁꯤꯡꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯁꯨ ꯂꯩ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯃꯊꯧꯗꯤ ꯇꯧꯔꯤ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯇꯨꯔꯦꯟ ꯃꯄꯥꯟꯃꯛꯁꯤꯗ ꯏꯁꯤꯡ ꯂꯥꯛꯇ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯍꯥꯟꯅ ꯔꯤꯖꯔꯚꯔꯁꯨ ꯂꯩꯔꯝꯃꯦ ꯍꯥꯏ ꯔꯤꯖꯔꯚꯔꯗꯨꯁꯨ ꯔꯤꯖꯥꯔꯚꯔ ꯂꯩꯔꯝꯃꯤ ꯍꯥꯟꯅ ꯔꯤꯖꯥꯔꯚꯔꯁꯤ ꯁꯄ꯭ꯂꯥꯏꯗꯤ ꯇꯧꯗꯕꯤꯗ ꯔꯤꯖꯥꯔꯚꯔꯁꯤꯗꯒꯤ ꯍꯦꯟ ꯄꯝ ꯄꯥꯜꯂꯒ ꯁꯤꯖꯤꯟꯅꯔꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯍꯦꯟ ꯄꯝꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯔꯤꯖꯥꯔꯚꯔꯗ ꯏꯁꯤꯡ ꯑꯃꯐꯥꯎ ꯁ꯭ꯇꯣꯛ ꯇꯧꯗ꯭ꯔꯦꯕ ꯔꯤꯖꯔꯚꯔꯁꯨ ꯊꯣꯡ ꯂꯣꯟꯈꯤꯕ ꯀꯨꯏꯔꯦ ꯀꯩꯝ ꯐꯪꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗ ꯂꯩꯀꯥꯏꯗ ꯄꯔꯦꯡꯗ ꯈꯖꯤꯛ ꯇꯥꯔꯝꯃꯦꯕ ꯏꯁꯤꯡ ꯕꯥꯜꯇꯤꯟ ꯑꯃ ꯌꯥꯕꯗ ꯄꯨꯡ ꯑꯃꯈꯛ ꯆꯪꯕ ꯁ꯭ꯇꯥꯏꯜꯗ ꯑꯗꯨꯗꯒꯤ ꯇꯣꯛꯈꯤꯕꯗꯒꯤ ꯉꯁꯤꯐꯥꯎ ꯏꯁꯤꯡꯗꯤ ꯁꯨꯡꯐꯪ ꯐꯪꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯝꯕꯤꯁꯤꯅꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯦꯟ ꯔꯣꯗꯁꯤ ꯌꯦꯡꯉꯨꯅꯦ ꯃꯥꯟꯇꯛ ꯂꯩꯔꯦ ꯀꯣꯂꯦꯖ ꯂꯩꯔꯦ ꯄꯤ ꯑꯥꯔ ꯂꯩꯔꯦ ꯄꯤ ꯑꯥꯔ ꯑꯉꯥꯡꯁꯤꯡꯁꯤꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯃꯇꯝꯗ ꯅꯣꯡ ꯇꯥꯗ꯭ꯔꯗꯤ ꯐꯩꯀꯣ ꯅꯣꯡ ꯇꯥꯕ ꯃꯇꯝꯗꯗꯤ ꯑꯁ ꯌꯦꯡꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦꯕ ꯂꯝꯕꯤꯁꯤꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯍꯥꯟꯅ ꯁꯦꯝꯍꯟꯅꯤꯡꯕꯁꯤ ꯂꯝꯕꯤꯁꯤꯅꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯃꯁꯤꯅꯤ ꯍꯥꯟꯅ ꯁꯦꯝꯍꯟꯅꯤꯡꯉꯤꯁꯦ ꯑꯗꯣ ꯂꯝꯕꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯁꯨꯃꯥꯏꯅ ꯀꯥꯏꯔꯒ ꯂꯩꯔꯛꯏꯁꯦ ꯑꯁ ꯀꯨꯏꯔꯦꯗ ꯃꯔꯛ ꯑꯃ ꯀꯥꯏꯕꯗ ꯀꯣꯏꯂꯥꯁ ꯐꯣꯠꯄꯗꯣ ꯑꯩꯈꯣꯏꯅ ꯈꯪꯉꯩꯗꯒꯤ ꯀꯣꯏꯂꯥꯁ ꯐꯣꯠꯄꯁꯦ ꯀꯨꯝꯁꯤ ꯍꯟꯗꯛ ꯆꯍꯤꯗ ꯈꯪꯖꯔꯤ ꯀꯣꯏꯂꯥꯁꯅ ꯃꯇꯠ ꯐꯣꯠꯂꯝꯃꯤ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯂꯣꯏ ꯀꯥꯏꯔꯦ ꯑꯁꯤꯅ ꯑꯉꯥꯡꯁꯤꯡꯁꯤ ꯅꯣꯡ ꯇꯥꯔꯀꯥꯟꯗ ꯌꯥꯝ ꯋꯥꯔꯦꯕ ꯆꯠꯄꯗ ꯏꯃꯥ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯄꯣꯠ ꯂꯩꯗꯣꯏꯔꯣ ꯏꯁꯤꯡ ꯃꯥꯏꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯩꯈꯣꯏ ꯏꯁꯤꯡ ꯃꯥꯏꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯪ ꯐꯪꯉꯤꯕꯅꯦ ꯐꯪꯉꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯤ ꯑꯪ ꯁꯣꯝꯗꯗꯤ ꯐꯪꯗꯦꯅ ꯇꯥꯛꯄꯤꯔꯛꯏꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯤ ꯐꯪꯉꯤ ꯇꯨꯔꯦꯟ ꯇꯥꯕꯗꯅ ꯅꯨꯡꯉꯥꯏꯌꯦꯕ ꯇꯨꯔꯦꯟꯗꯤ ꯆꯤꯡꯈꯠꯄꯩ ꯋꯥꯔ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯏꯁꯤꯡ ꯂꯥꯛꯄꯩ ꯋꯥꯔ ꯁꯚꯥꯒꯤꯅ ꯂꯩꯔꯦ ꯇꯨꯔꯦꯟꯒꯤꯅ ꯁꯣꯛꯄ ꯑꯗꯨꯔ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯁꯦ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯔꯤꯕ ꯑꯪ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯔꯤꯕ ꯑꯗꯣ ꯃꯩꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ ꯃꯩꯕꯣ ꯃꯩꯗꯤ ꯊꯥꯟꯗ꯭ꯔꯒꯨꯝꯅꯤ ꯄꯩꯁꯥꯅ ꯁꯨꯝ ꯇꯤꯡꯕ ꯃꯩꯅ ꯊꯥꯟꯗ꯭ꯔꯕ ꯃꯩ ꯊꯥꯟꯗ꯭ꯔꯒꯨꯝꯅꯤ ꯑꯗꯣ ꯍꯟꯗꯛ ꯏꯃꯥꯗꯤ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯟꯒꯨꯝꯕꯗꯤ ꯌꯥꯎꯕꯤꯕ꯭ꯔꯥ ꯍꯟꯗꯛꯀꯤꯗꯣ ꯍꯟꯗꯛꯀꯤꯁꯦ ꯑꯩꯈꯣꯏꯒꯤꯁꯤ ꯂꯥꯛꯇ꯭ꯔꯤꯑꯕꯀꯣ ꯂꯥꯛꯏꯕ꯭ꯔꯥ ꯂꯥꯛꯇꯕ꯭ꯔꯥ ꯈꯪꯗꯦ ꯃꯌꯥꯝꯒꯤꯗꯤ ꯄꯥꯎ ꯁꯨꯝ ꯇꯥꯏꯌꯦꯕꯀꯣ ꯏꯃꯥꯏꯗꯣ ꯀꯔꯤ ꯀꯥꯔꯗꯅꯣ ꯑꯉꯥꯡꯕ꯭ꯔꯣ ꯑꯃꯨꯕꯅꯤ ꯑꯃꯨꯕꯅꯦ ꯑꯃꯨꯕꯒꯤꯗꯤ ꯌꯦꯟꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤꯗꯤ ꯌꯧꯗ꯭ꯔꯤ ꯃꯥꯅꯤ ꯍꯥꯏꯕꯤꯔꯛꯇ꯭ꯔꯦ ꯑꯗꯨ ꯃꯥꯏ ꯂꯥꯛꯆꯔꯅꯤ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯀꯛꯆꯤꯡꯒꯤ ꯔꯤꯡ ꯔꯥꯎꯟꯁꯦ ꯒꯥꯔꯤ ꯁꯥꯔꯚꯤꯁ ꯆꯠꯄꯤ ꯃꯥꯅꯦꯀꯣ ꯑꯗꯣ ꯂꯝꯕꯤꯁꯦ ꯀꯥꯏꯗꯅꯣ ꯃꯔꯨ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯍꯧꯖꯤꯛꯁꯤ ꯁꯤ ꯋꯥꯔꯤ ꯁꯥꯏꯁꯤꯃ ꯂꯝꯕꯤꯁꯦ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯂꯝꯕꯤꯅꯤ ꯁꯤ
ITI ama chali adagi college chali adagi PR angang makai school kabagi adugi exam oibada natana lambi jinga sai gi akaiba kaido mayam yorabani ko hona sigum da thaidok thajin tawda kaida ada angang makai da su adagi akhoi da su adagi public mayam da su chadok chachin da su yam khudong jadaba adagi natai jadaba adugumba lambi haibada adu ohele hojikse aswai leisang them jaga aswai jaga dadi nong phajana chugiba tardi ko nganu bawde iroiraga adum leibane lambi sida karino ai madun takbudi ngasai akutba jaga si nganu duna iroiba yari mina akutba si adugim ti yam leire tayaba lambi sida akutpa pothole se adugi matik leire maramdra nong khajitang kana chugiba targa di nganu phau iroiraga leire haibagi condition da lambi si nongai trabani maramaduna mari leina ba department authority na lambi si semjan bibdan lekai myam na pambi lekai gi wakat kakching wairi gi thongam lekai gi sarungni lekai gi lerak si hek sangom sida ahlani phamag lere anjing jrak sik lang bana wari sana jage pabung lekai se khoi gi lekai gi wakat ana impact news ki program ne ko lekai impact news ki impact tv gi radio laga ngange tura lekai gi wakat ado lekai se kam pan vir gi an hange tauni lekai yam nungai awana kam te leite keno sidi la introduction to ge ai gi ming je ko sawai jam tum chau ko ye ai ex commissioner ni sengmai river gi sing sina water supply di sangani water supply de gi mu koi reservoir de lakadam ne hai reservoir de switching lakhe da koi ri hai reservoir de ising lakti se de koi pipe to sida puri pipe se sida gi hapaga ai koi asom de pu bane adar reservoir lei ba se adar reservoir lei ba reservoir to di thong lo la le howe ba reservoir de chowkidar leite hojik thong lo li reservoir se aina sum khan mathok to koi ri hai reservoir to aina sum khan da reservoir se more than 6 month kumba oilene lo mathok to to mayam de leire se nei hai da thang be sing leire se drinking water di all of pabung hoi ju thangna baje dum leiri lei ai ko ju thangna ba dum lei aina hangjani question ji turel ji da ising je bere sarga phajana mokhala thamme water supply lere water supply ju function tawre ising piri adu blaika isi da pipeline su le adu ising langam dri je kari gino sini da madu ji ai sum khan da ba ai ko gi honorable ai ko swai da puri ba honorable MLA hai tare na honorable kakchim municipality council gi councillor sing matik cha da beira natra kana government ke aran ba lei beira natra government madu da sabcha ba initiative lo da beira sima di wangamadi yam nuajar pabung government na natraga mari lena ba department authority na mieng sangbi da bira initiative log da bira habgi question ma sauna lai ising se changchat ta laika sima wairi sima pura koi ising se thangna bai sidi leire sina bi mong da dum leire aduga lambi thong sidi kamai tori ge iram na la ga se iram na la je mong yam ta dre da sen ngam drabo am ta semidram adi leire sidi iram na la adu am ta semide semba leire sidi iram na la sana phajan singma di semba so busi sembi da ba drain di lon sema adu singma na la se na la so busi nong ba tar kan di mong yam tar si sen thro pro sidagi sumchi hangle torum o sigi na la so busi dagi sing se lerek lom do chinsele ya chinsele ane ma si problem yam oidor nong po ba ta ba aro khoi sona imam na tak pirak padane mai jidi than da buga samane yen hai mai ji than ko samana ra mai than ko samane hai je ke dawai mai ki problem jo honorable chief minister okam ibo minister pai ge ba mai bibhag ne ba adu than ko samman than ko samana me amana number 2 point amana mase khoi na khasna thi ba si wat pagira natra kana electricity department ji han gi electricity department do na ta ba anu ba ma la kram ni na ko maduna moi maduda makoi thabak sing ji nikchi jana sanction da bai da hai ba wahang am dilai electricity ji than ko saman ima lekai se ising mai sing kwai tori ge sing mai sing diu ji tin ngai ri yam ngai ri ya thang na bu phangi ba ne phangi kai di phangi koi di oi sing ngang lai ram mina turian ngang le ma hai di turian dai to no ya bro Padana sento sum to tengki de ko aduga lumma tawra pulap laina dre arai ba su yawi da adu water supply sing jet mamangai de khara lamro lami na loi lami adu ji ada tengki a chida lame ba ko hauti amau lakhide lami thongsi hoi hana dei khara sokchi len khal di kha soksal le ba adu kyam kurage hana degi hajinga si garang soksan bi waro nate hoi chahi ama new masi khara di sokil laikai gi wakat kitang chakalaga hotel am lere hotel sida imai ben mayam cha thai ode ma busu lere ima sing da wari sa jage ima le kai se bu kam pali ge ka nga cha bo chai kai su gai dia tum sa biu ising mai sing je mai tori ge le kai ji bo ising gi dia ko ji di lai ba sa ma nai da tolu na ching bani na lai ba sa ma nai ba marang di ka
ꯀꯥꯏꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯔꯥꯡ ꯀꯥꯏꯔꯤꯕ ꯏꯁꯤꯡꯁꯦ ꯊꯛꯅ ꯆꯥꯅꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯐꯤꯖꯨ ꯐꯤꯖꯥꯝꯕꯒꯤꯔꯣ ꯇꯛꯄꯩ ꯅꯠꯇꯦ ꯐꯤꯖꯨ ꯐꯤꯖꯥꯝꯕ ꯃꯩꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯩꯁꯤꯗꯤ ꯇꯣꯛꯑꯣ ꯃꯩꯒꯤ ꯋꯥꯁꯤꯃ ꯇꯣꯛꯑꯣ ꯀꯩꯗꯧꯔꯒꯦ ꯃꯩ ꯍꯨꯏ ꯍꯥꯟꯗꯨꯅ ꯉꯥꯏꯔꯦ ꯑꯁꯦꯡꯕ ꯃꯩ ꯂꯥꯛꯇ꯭ꯔꯦ ꯃꯩꯁꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯄꯤꯠ ꯑꯃꯨꯛ ꯃꯨꯠꯈꯤꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯄꯤꯠ ꯂꯥꯛꯑꯒꯅ ꯁꯤ ꯂꯥꯛꯑꯦ ꯃꯣꯏꯅ ꯇꯧꯔꯤꯕ ꯈꯁꯅꯥꯗꯣ ꯊꯤꯔꯣꯏ ꯋꯥꯗ ꯂꯥꯛꯄꯩꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯄꯤꯠ ꯍꯦꯛ ꯂꯥꯛꯅꯦꯕ ꯑꯗꯩ ꯃꯤꯅꯤꯠ 5 ꯉꯥꯏꯒꯣꯅꯨ ꯑꯃꯐꯥꯎ ꯐꯥꯔꯃ ꯁꯦꯀꯦꯟ ꯑꯃ ꯐꯥꯔꯃ ꯄꯨꯠ ꯃꯨꯠꯈ꯭ꯔꯅꯤ ꯑꯗꯣ ꯑꯩꯈꯣꯏ PDSꯀꯤ ꯆꯦꯡ ꯀꯦꯔꯣꯁꯤꯟ ꯑꯍꯣꯡꯕ ꯃꯃꯟꯗ ꯄꯤꯕꯗꯣ ꯂꯧꯕꯤꯕ꯭ꯔꯣ ꯄꯤꯗꯦ ꯑꯗꯨꯁꯨ 12 ꯍꯧꯖꯤꯛ 15 ꯌꯧꯈꯔꯦ ꯀꯦꯔꯣꯁꯤꯟ ꯌꯦꯟꯗ꯭ꯔꯣ ꯌꯦꯟꯕꯗꯤ 15ꯗ ꯂꯧꯋꯦꯕ ꯂꯤꯇꯔꯗ ꯂꯤꯇꯔ ꯀꯌꯥ ꯄꯤꯒꯦ ꯂꯤꯇꯔ 2 ꯆꯦꯡꯁꯨ 2ꯅꯤ ꯆꯞ ꯃꯥꯟꯅꯩ ꯆꯦꯡꯅ 3 ꯑꯣꯏꯔ ꯃꯥꯜꯂꯦ 5ꯗꯤ ꯄꯤꯗꯦ ꯑꯩꯈꯣꯏꯗꯤ ꯏꯃꯥ ꯍꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯁꯟ ꯀꯥꯔꯗ ꯀꯨꯝꯕꯗꯤ ꯄꯥꯏꯕ꯭ꯔꯥ APL BPL AAY ꯒꯤ ꯀꯥꯔꯗ ꯀꯨꯝꯕꯗꯤ ꯄꯥꯏꯕꯤꯕ꯭ꯔꯣ ꯅꯣꯏ ꯑꯗꯨꯝꯕꯒ ꯈꯪꯖꯗꯦꯗ ꯏꯕꯨꯡ ꯅꯣꯏ ꯀꯥꯔꯗ ꯍꯥꯏꯗꯨꯐꯥꯎ ꯃꯣꯏ ꯑꯙꯥꯔ ꯀꯥꯔꯗ ꯍꯥꯏꯐꯥꯎ ꯊꯣꯛꯇꯦ ꯈꯪꯗꯦ ꯑꯗꯨꯒꯤ ꯋꯥ ꯑꯃ ꯑꯗꯣ ꯃꯌꯥꯝ ꯆꯦꯡ ꯂꯧꯕ ꯂꯥꯛꯅꯩꯁꯦ ꯀꯥꯔꯗ ꯄꯥꯏꯗꯕ ꯉꯥꯛꯇꯔꯣ ꯀꯥꯔꯗ ꯄꯥꯏꯕ ꯃꯤꯁꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕ ꯀꯥꯔꯗꯇꯨꯗꯤ ꯀꯥꯔꯗ ꯄꯥꯏꯕꯁꯨ ꯌꯥꯎꯏ ꯄꯥꯏꯗꯕꯁꯨ ꯌꯥꯎꯏ ꯑꯩ ꯃꯤꯡ ꯏꯟꯈꯠꯈꯩꯗꯨꯅꯤ ꯑꯗꯨꯗ ꯑꯗꯨꯝꯅ ꯂꯤꯁ ꯁꯦꯝꯃꯒ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗ ꯀꯥꯔꯗ ꯄꯥꯏꯕ ꯌꯥꯎꯏ ꯄꯥꯎꯗꯕꯁꯨ ꯌꯥꯎꯏ ꯍꯥꯏꯔꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯒꯤ ꯃꯄꯨ ꯏꯃꯥꯝ ꯂꯩ ꯑꯩꯈꯣꯏꯒꯤ ꯀꯥꯔꯗ ꯄꯥꯏꯕ ꯄꯥꯏꯗꯕꯁꯦ ꯑꯄꯥꯏꯕꯁꯤꯡꯗꯗꯤ ꯆꯦꯡꯗꯣ ꯍꯦꯟꯅ ꯐꯪꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯐꯪꯕꯥꯅꯤ ꯑꯩꯈꯣꯏꯗꯤ ꯎꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ KG 3-4 ꯍꯥꯏꯁꯦ ꯑꯗꯨꯝ ꯄꯤꯌꯦꯕ ꯂꯣꯏꯔꯦ ꯀꯥꯔꯗ ꯄꯥꯏꯔꯁꯨ 3 ꯄꯤꯔꯦ ꯀꯥꯔꯗ ꯄꯥꯏꯔꯁꯨ 3 ꯄꯤꯔꯦ ꯄꯥꯏꯗ꯭ꯔꯁꯨ 3 ꯄꯤꯔꯦ BPL ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯌꯨꯝ ꯂꯩꯈꯔꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏꯗ ꯄꯩꯁꯥ ꯂꯩꯖꯗꯕꯁꯤꯡꯗꯨꯅ ꯆꯦꯡꯁꯦ ꯀꯤꯂꯣ 35 ꯃꯃꯜꯁꯨ ꯈꯤꯇꯪ ꯍꯣꯡꯕ ꯑꯗꯩ ꯍꯦꯟꯅ ꯂꯩꯖꯗꯕ ꯃꯤꯁꯤꯡꯗꯅ AAY ꯀꯥꯔꯗ ꯑꯃ ꯄꯤꯅꯦꯕ ꯃꯣꯏꯗꯁꯨ ꯀꯤꯂꯣ 35 ꯄꯤꯅꯤ ꯑꯗꯨꯒ ꯆꯦꯡꯒꯤ ꯃꯃꯜꯁꯦ ꯈꯔ ꯍꯦꯟꯅ ꯍꯣꯡꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯦꯟ ꯊꯨꯝꯈꯔ ꯄꯥꯏꯕ ꯃꯤꯁꯤꯡꯁꯤꯅ APL ꯀꯥꯔꯗ ꯑꯃ ꯄꯥꯏꯅꯦꯕ ꯃꯣꯏꯗꯨꯅ ꯆꯦꯡ ꯀꯤꯂꯣ 35 ꯄꯤꯒꯗꯕ ꯑꯉꯝꯕꯅ ꯉꯥ ꯆꯥꯕꯅꯤ ꯉꯝꯗꯕꯅ ꯃꯣꯔꯣꯛ ꯆꯥꯕꯅꯤ ꯍꯥꯏꯕꯒꯤ ꯃꯣꯠꯇꯤ ꯂꯩꯔꯤ ꯄꯥꯕꯨꯡ ꯂꯩꯀꯥꯏꯁꯨ ꯀꯝ ꯄꯥꯟꯕꯤꯔꯤꯒꯦ ꯑꯁ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯗꯨꯅꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯂꯝꯕꯤ ꯊꯣꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯃꯩꯒꯥꯁꯦ ꯂꯝꯕꯤ ꯊꯣꯡꯗꯤ ꯎꯔꯤꯁꯤꯅꯤ ꯐꯠꯇꯕꯅ ꯌꯥꯝꯃꯦ ꯑꯗꯨ ꯈꯪꯗꯦ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯩꯗꯤ ꯑꯋꯥꯠꯄꯗꯤ ꯂꯩꯔꯝꯒꯅꯤ ꯁꯦꯝꯗꯤ ꯁꯦꯝꯍꯟꯅꯤꯡꯉꯤꯗꯣ ꯏꯁꯤꯡꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯏꯁꯤꯡꯁꯤꯗꯤ ꯑꯌꯥꯝꯕꯅ ꯂꯩꯔꯒ ꯆꯥꯏ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯀꯛꯆꯤꯡꯒꯤ ꯂꯧꯁꯤ ꯂꯧꯀꯣꯜ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯃꯔꯨꯑꯣꯏꯅ ꯊꯥꯔꯁꯤ ꯀꯣꯂꯤ ꯍꯋꯥꯏ ꯔꯥꯖꯃꯥ ꯆꯨꯖꯥꯛ ꯑꯗꯨꯒ ꯑꯂꯨꯁꯨ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯔꯤ ꯑꯂꯨ ꯄꯨꯊꯣꯛꯄꯁꯨ ꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯄꯨꯊꯣꯛꯏꯕ ꯄꯣꯠꯊꯣꯛ ꯃꯌꯥꯝꯁꯤ ꯃꯁꯤꯗꯒꯤ ꯄꯨꯈꯠꯂꯛꯑꯒ ꯑꯃꯨꯛ ꯌꯣꯟꯊꯣꯛꯎꯗꯣꯔꯤꯕꯅꯤ ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯂꯧꯀꯣꯜ ꯑꯁꯤꯗ ꯊꯕꯛ ꯁꯨꯔꯝꯕ ꯑꯗꯨꯒ ꯏꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯁꯤ ꯍꯦꯛꯎꯔꯒ ꯄꯨꯈꯠꯂꯛꯄ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯃꯌꯥꯝ ꯂꯩꯔꯦ ꯀꯩ ꯍꯋꯥꯏꯅꯤ ꯃꯥꯁꯤ ꯌꯥꯎꯔꯤꯁꯤ ꯃꯌꯥꯝꯁꯦ ꯔꯖꯤꯃꯥꯅꯦ ꯑꯗꯩ ꯗꯦꯁ ꯍꯋꯥꯏꯅꯦ ꯑꯗꯩ ꯀꯩꯅꯣ ꯑꯂꯨꯗꯤ ꯌꯥꯎꯗ ꯃꯥꯅꯤꯀꯣ ꯌꯥꯎꯗꯦ ꯔꯥꯖꯃꯥꯅꯦ ꯗꯦꯁ ꯍꯋꯥꯏ ꯌꯥꯕ ꯍꯋꯥꯏ ꯆꯝꯐꯨꯠ ꯍꯋꯥꯏꯁꯨ ꯍꯥꯏ ꯆꯝꯐꯨꯠ ꯍꯋꯥꯏꯁꯦ ꯏꯃꯥ ꯍꯣꯏꯗꯤ ꯀꯥꯏ ꯋꯥꯏꯗꯩꯅꯣ ꯋꯥꯏꯔꯤꯗꯒꯤꯔꯣ ꯀꯛꯆꯤꯡ ꯋꯥꯏꯔꯤꯗꯩ ꯋꯥꯏꯔꯤꯁꯦ ꯊꯛꯅ ꯆꯥꯅꯕ ꯏꯁꯤꯡꯁꯦ ꯇꯣꯇꯤꯒꯤ ꯏꯁꯤꯡ ꯐꯪꯗꯕ꯭ꯔꯥ ꯐꯪꯗꯦ ꯂꯩꯔ ꯊꯛꯑꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯁꯨꯃꯥꯏꯅ ꯂꯩꯔ ꯁꯤꯖꯤꯟꯅꯔꯤꯁꯦ ꯀꯨꯏꯔꯦꯗ ꯆꯍꯤ 1 ꯁꯨꯔꯦ ꯆꯍꯤ 1 ꯁꯨꯔꯦꯕ ꯂꯩꯔ ꯆꯥꯔꯤꯕ ꯃꯩꯁꯦ ꯊꯥꯟꯗꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯅꯦ ꯆꯞ ꯃꯥꯟꯅ ꯊꯥꯎ ꯇꯦꯛꯁꯤꯡ ꯌꯥꯝ ꯇꯤꯡꯉꯦ ꯇꯤꯡꯉꯦ ꯇꯦꯛꯁꯤꯡ ꯑꯩꯈꯣꯏꯒꯤ ꯆꯦꯡꯅꯦ ꯀꯦꯔꯣꯁꯤꯟꯅꯦ ꯑꯍꯣꯡꯕ ꯃꯃꯟꯗ ꯌꯦꯟꯕꯗꯣ PDSꯀꯤꯗꯣ ꯑꯗꯨ ꯆꯥꯡ ꯅꯥꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯐꯪꯕ꯭ꯔꯣ ꯊꯥ ꯈꯨꯗꯤꯡꯒꯤ ꯐꯪꯉꯦꯗ ꯑꯃꯨꯛ ꯐꯪꯗ ꯌꯥꯝ ꯐꯪꯗꯦ ꯀꯤꯂꯣ 2-3 ꯐꯪꯅ ꯑꯣꯏ ꯌꯥꯕ꯭ꯔꯥ ꯆꯦꯡ ꯀꯤꯂꯣ 2-3 ꯐꯪꯕꯗꯨꯅ ꯑꯣꯏ ꯌꯥꯄꯣꯟꯇꯦ ꯏꯃꯥ ꯍꯣꯏꯗꯤ ꯂꯧꯕꯤꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯈꯔꯁꯨ ꯂꯧꯗꯦ ꯍꯥꯏꯗꯤ ꯇꯣꯏꯅ ꯂꯥꯛꯇꯕꯅꯤꯅꯀꯣ ꯊꯦꯡꯅꯀꯥꯟꯗ ꯂꯧꯔꯦ ꯊꯦꯡꯗꯀꯥꯟꯗ ꯇꯣꯛꯑꯦ ꯆꯥꯡ ꯅꯥꯏ ꯂꯥꯛꯇꯦꯕ ꯁꯤ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯂꯝꯕꯤꯗꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯂꯝꯕꯤꯁꯨ ꯅꯨꯡꯉꯥꯏꯇꯦ ꯂꯝꯕꯤꯁꯨ ꯈꯨꯅꯨꯡꯉꯥꯏꯇ ꯑꯃ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯝꯕꯤꯁꯨ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯧꯕꯨꯛꯇ ꯂꯥꯛꯑꯒꯅꯦ ꯂꯧꯀꯣꯜꯗ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯑꯂꯨꯒ ꯁꯨꯝ ꯇꯥꯟꯕꯁꯦ ꯊꯥꯕ ꯈꯣꯠꯄ ꯇꯧꯕꯁꯤꯗꯤ ꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯁꯤꯕꯨꯗꯤ ꯅꯨꯡꯉꯥꯏ ꯁꯤꯁꯨ ꯁꯦꯟ ꯌꯥꯝ ꯇꯤꯡꯉꯤꯃꯦꯕꯀꯣ ꯑꯩꯈꯣꯏ ꯋꯥꯔꯤꯃꯤ ꯁꯦꯟ ꯌꯥꯝ ꯇꯤꯡꯕ ꯏꯁꯤꯡꯗꯤ ꯂꯧꯕꯤꯅꯉꯥꯏ ꯂꯩꯇ ꯇꯧꯔꯤ ꯂꯩꯇ꯭ꯔꯦ ꯉꯥꯏꯔꯤ ꯍꯧꯖꯤꯛ ꯀꯩꯊꯦꯜꯗ ꯄꯨꯈꯠꯂꯗꯤ ꯂꯧꯔꯣꯏꯗ꯭ꯔꯣ ꯂꯧꯕꯨꯗꯤ ꯂꯧꯅꯦꯕꯨ ꯑꯗꯨꯁꯨ ꯂꯝꯗꯤ ꯂꯥꯞꯄꯅꯤꯅꯀꯣ ꯑꯣꯛꯇꯣ ꯉꯥꯏꯔꯤꯕ ꯑꯗꯩ ꯒꯥꯔꯤ ꯚꯔꯥ ꯇꯤꯡꯗꯩ ꯑꯣꯇꯣ ꯂꯥꯛꯄ꯭ꯔꯣ ꯂꯥꯛꯄꯨꯗꯤ ꯁꯤ ꯂꯥꯛꯀꯅꯤ ꯕꯣꯔꯥꯗ ꯌꯣꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯀꯤꯂꯣꯗ ꯌꯣꯟꯕ꯭ꯔꯣ ꯀꯤꯂꯣꯗ ꯀꯌꯥ ꯌꯣꯜꯂꯤ ꯀꯨꯟ ꯀꯩꯅꯣꯁꯦ ꯆꯝꯐꯨꯠ ꯍꯋꯥꯏꯁꯦ ꯀꯨꯟ ꯔꯥꯖꯃꯥꯗꯤ 50 ꯔꯥꯖꯃꯥꯗꯤ ꯃꯔꯨ ꯑꯔꯤꯕꯗꯨꯔꯣ ꯍꯥꯏꯁꯦ ꯑꯣꯀꯦ ꯁꯤꯅ ꯔꯥꯖꯃꯥ ꯉꯥꯛꯇꯅꯦꯕ ꯁꯤꯅ ꯈꯣꯛꯇ꯭ꯔꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏ ꯆꯝꯐꯨꯠ ꯍꯋꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕꯤꯟꯁꯅꯤ ꯑꯗꯨꯒ ꯑꯂꯨꯁꯨ ꯄꯨꯊꯣꯛꯑꯦ ꯑꯗꯨ ꯏꯃꯥ ꯍꯣꯏꯒꯤꯁꯤꯗꯗꯤ ꯑꯂꯨꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯂꯨꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯛꯇ ꯑꯗꯒꯤ
ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯛꯇꯔ ꯇꯧꯔꯒ ꯆꯤꯡꯊꯣꯛꯅꯈꯤꯕ ꯏꯌꯥꯝꯕꯗꯤ ꯀꯩ ꯊꯥꯒꯦ ꯑꯩꯕ꯭ꯔꯣ ꯑꯩꯁꯤ ꯑꯂꯨ ꯍꯋꯥꯏ ꯇꯤ ꯑꯂꯨꯁꯤ ꯂꯣꯛ ꯂꯣꯏꯔꯕꯅꯤꯅ ꯑꯃꯨꯛ ꯀꯔꯤ ꯊꯥ ꯇꯥꯔꯦ ꯃꯊꯪꯁꯤꯗꯤ ꯃꯊꯪꯁꯤꯗꯤ ꯎꯖꯣꯏ ꯕꯤꯖꯣꯏꯅꯤ ꯐꯧꯁꯨ ꯏꯟꯊꯨꯉꯥꯏ ꯆꯥꯗꯦ ꯉꯁꯥꯏ ꯏꯁꯤꯡ ꯆꯥꯎꯅ ꯄꯨꯡꯆꯥꯎ ꯆꯥꯎꯕꯅꯤꯗꯣ ꯏꯁꯤꯡ ꯌꯥꯝ ꯍꯦꯟꯕꯅꯤꯅ ꯍꯣꯏ ꯏꯁꯤꯡꯁꯤ ꯀꯥꯏ ꯈꯋꯥꯡ ꯍꯦꯟꯅ ꯌꯧꯔꯛꯄ ꯌꯥꯎꯏ ꯊꯕꯥꯛ ꯌꯧꯕ ꯌꯥꯡꯀꯣꯛ ꯆꯥꯎꯔꯛ ꯃꯇꯝꯗꯗꯤꯀꯣ ꯇꯧꯊꯕꯤꯒꯨꯝꯕ ꯂꯪꯃꯥꯟꯕꯤꯒꯨꯝꯕꯀꯣ ꯃꯇꯨꯡꯗ ꯄ꯭ꯔꯀꯤꯇꯤꯅ ꯄꯤꯖꯕ ꯍꯥꯏꯇꯥꯔꯦ ꯄꯣꯡ ꯍꯧꯔꯛꯀꯅꯤ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯈꯔ ꯄꯠ ꯃꯨꯜꯂꯒ ꯑꯗꯨꯝ ꯀꯥꯎ 10 ꯑꯃ 10 ꯑꯃ ꯑꯃꯨꯛ ꯂꯣꯛꯆꯕ ꯍꯥꯏꯇꯥꯔꯦ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯅ ꯄꯦꯟꯊꯣꯛꯄ ꯉꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤ ꯂꯧꯀꯣꯜꯁꯤꯗ ꯂꯥꯛꯑꯒ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗꯁꯨ ꯁꯨꯃꯥꯏꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯀꯛꯆꯤꯡꯒꯤ ꯑꯣꯏꯅꯁꯨ ꯁꯨꯃꯥꯏꯅ ꯒ꯭ꯔꯤꯟ ꯔꯦꯚꯣꯂꯨꯁꯟꯒꯤ ꯃꯑꯣꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯊꯥꯕ ꯆꯍꯤ ꯆꯨꯞꯄ ꯃꯜꯇꯤꯄꯜ ꯀ꯭ꯔꯣꯞꯄꯤꯡ ꯑꯃ ꯂꯣꯏꯔꯒ ꯑꯃ ꯊꯥꯕꯒꯤ ꯆꯠꯅꯕꯤꯁꯤ ꯂꯩꯀꯥꯏꯁꯤꯗ ꯌꯥꯝ ꯐꯖꯅ ꯂꯩꯔꯦ ꯌꯦꯡꯕꯗ ꯐꯖꯐꯠꯇ ꯅꯠꯇꯅ ꯃꯁꯤꯗꯒꯤ ꯊꯣꯛꯂꯛꯏꯕ ꯄꯣꯠꯊꯣꯛ ꯃꯌꯥꯝꯁꯤꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯗ ꯆꯥꯅ ꯊꯛꯅꯕ ꯂꯦꯝꯄꯥꯅ ꯀꯣꯟꯍꯟꯕꯇ ꯅꯠꯇꯅ ꯃꯁꯤꯗꯒꯤ ꯏꯝꯐꯥꯜ ꯂꯣꯝꯗ ꯊꯥꯒꯠꯈꯤꯕ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯌꯣꯟꯈꯤꯕꯁꯨ ꯌꯥꯝ ꯐꯖꯅ ꯂꯩꯔꯤ ꯌꯥꯝ ꯐꯖꯕ ꯀꯣꯟꯁꯦꯞꯅꯤ ꯒ꯭ꯔꯤꯟ ꯔꯦꯚꯣꯂꯨꯁꯟꯒꯤ ꯑꯁꯦꯡꯕ ꯀꯣꯟꯁꯦꯞꯁꯤ ꯑꯩꯈꯣꯏ ꯀꯛꯆꯤꯡꯗ ꯂꯥꯛꯑꯒ ꯉꯁꯤ ꯊꯦꯡꯅꯖꯔꯤ ꯏꯌꯥꯝꯕ ꯂꯩꯀꯥꯏꯁꯤꯕꯨ ꯀꯔꯝ ꯄꯥꯟꯕꯤꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯂꯩꯕꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯏꯁꯥꯃꯛ ꯐꯥꯔꯃꯔꯅꯤ ꯑꯗꯩ ꯍꯧꯖꯤꯛ ꯑꯥꯗ ꯀꯩꯅꯣꯒꯤ ꯐꯤꯁꯔꯤ ꯐꯥꯔꯝ ꯇꯧꯔ ꯂꯩꯕꯅꯤ ꯐꯤꯁꯔꯤ ꯐꯥꯔꯝ ꯇꯧꯔ ꯂꯩꯕꯁꯤꯗ ꯑꯩꯅ ꯃꯌꯥꯝ ꯑꯁꯤ ꯂꯥꯛꯄ ꯎꯔꯒ ꯑꯩꯅ ꯍꯥꯏꯐꯦꯠ ꯉꯥꯏꯖꯔꯤꯁꯦ ꯑꯩꯁꯨ ꯈꯤꯇꯪ ꯍꯥꯏꯅꯤꯡꯕ ꯑꯩꯒꯤ ꯃꯣꯠ ꯈꯔ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯄꯨꯊꯣꯛꯏꯕ ꯄꯣꯠꯊꯣꯛꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯏꯁꯥꯃꯛ ꯊꯥꯛꯄꯩ ꯅꯠꯇꯦ ꯑꯩ ꯋꯥꯔꯤ ꯃꯆꯥꯅꯤ ꯑꯗꯨꯒ ꯀꯥꯕꯛ ꯑꯃ ꯊꯣꯛꯑꯦꯅ ꯂꯧꯔꯦ ꯑꯗꯨꯒ ꯂꯝꯕꯤ ꯊꯣꯡꯁꯤꯗꯗꯤ ꯌꯦꯡꯁꯤꯟꯗꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯕ ꯑꯋꯥꯕꯒꯤ ꯃꯇꯥꯡ ꯌꯥꯝ ꯂꯥꯛꯄ ꯅꯣꯡꯁꯤꯡ ꯕꯣꯔꯁꯥ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯁꯤꯅ ꯄꯨꯈꯠꯂꯛꯄ ꯂꯝꯕꯤꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕ ꯃꯁꯤ ꯑꯋꯥꯕꯁꯦ ꯑꯩꯉꯣꯟꯗ ꯊꯦꯡꯅꯖꯩ ꯑꯗꯨꯅ ꯑꯩꯅꯁꯨ ꯉꯁꯤ ꯂꯩꯀꯥꯏ ꯋꯥꯀꯠ ꯂꯥꯛꯏꯉꯩ ꯇꯥꯟꯖꯥꯁꯤꯗ ꯑꯩꯁꯨ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯧꯖꯔꯒ ꯑꯩꯅ ꯃꯌꯥꯝꯕꯨ ꯑꯩꯅ ꯀꯩꯅꯣ ꯉꯥꯏꯖꯕꯅꯤ ꯌꯥꯝ ꯍꯔꯥꯎꯖꯩ ꯅꯨꯡꯉꯥꯏꯖꯩ ꯑꯁꯤꯃ ꯑꯩꯈꯣꯏꯅ ꯁꯥꯖꯕꯅꯤ ꯃꯌꯥꯝꯒꯤ ꯀꯣꯃꯟ ꯃꯌꯥꯝꯒꯤ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯇꯁꯨ ꯉꯥꯏꯍꯥꯛꯇꯪ ꯔꯦꯁ ꯇꯧꯅꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯃ ꯁꯥꯖꯕꯅꯤ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯃ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤ ꯃꯥꯏꯀꯩꯗ ꯍꯥꯏꯐꯦꯠ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯔꯒ ꯂꯧꯃꯤ ꯄ꯭ꯔꯖꯥꯅ ꯋꯥꯕ ꯊꯦꯡꯅꯔꯤꯕꯁꯤꯗꯪ ꯀꯣꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯡ ꯑꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯥ ꯂꯦꯞꯆꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤ ꯍꯥꯏꯔꯤꯕ ꯂꯧꯀꯣꯜꯁꯤꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤ ꯃꯔꯨꯑꯣꯏꯅ ꯃꯁꯤꯗꯒꯤ ꯄꯨꯊꯣꯛꯇꯣꯔꯤꯕ ꯍꯋꯥꯏ ꯆꯦꯡꯍꯥꯏ ꯅꯠꯇ꯭ꯔꯒ ꯑꯂꯨꯕꯨ ꯑꯣꯏꯔꯣ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯄꯣꯠꯊꯣꯛ ꯃꯌꯥꯝꯁꯤ ꯂꯝꯕꯤꯁꯤꯡꯁꯤꯗ ꯄꯨꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯀꯅꯦꯛꯇꯤꯕꯤꯇꯤꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯔꯤꯕ ꯂꯝꯕꯤ ꯐꯠꯇꯕꯅꯤꯅ ꯑꯇꯣꯞꯄ ꯒꯥꯔꯤꯁꯤꯡꯁꯨ ꯆꯪꯕꯤꯌꯨ ꯌꯥꯗꯕꯒꯤ ꯑꯋꯥꯕ ꯑꯃ ꯂꯧꯃꯤꯁꯤꯡꯁꯤꯅ ꯃꯥꯌꯣꯛꯅꯔꯤ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯀꯛꯆꯤꯡꯁꯤꯕꯨ ꯍꯥꯏꯗꯤ ꯏꯆꯦ ꯍꯣꯏ ꯀꯥꯏꯗꯩꯅꯣ ꯀꯛꯆꯤꯡ ꯋꯥꯏꯔꯤꯗꯩꯔꯣ ꯋꯥꯏꯔꯤꯗꯩ ꯋꯥꯏꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯁ ꯋꯥꯏꯔꯤꯁꯤ ꯃꯊꯥ ꯁꯥꯟꯅꯔꯤ ꯀꯔꯤꯅꯣ ꯃꯊꯥ ꯁꯥꯔꯤꯁꯤꯕꯨ ꯑꯂꯨꯁꯨ ꯍꯣꯡꯉꯤ ꯄꯩꯁꯥ ꯃꯥꯡꯉꯦ ꯍꯋꯥꯏꯁꯨ ꯍꯦꯛꯑꯦ ꯁꯤꯠꯇ꯭ꯔꯦ ꯑꯗꯨꯗꯤ ꯑꯋꯥꯃꯟ ꯃꯥꯡꯉꯦꯕ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯊꯥꯔꯤꯕ ꯄꯣꯠꯊꯣꯛꯁꯤꯡꯁꯤ ꯌꯥꯝ ꯐꯖꯅꯗꯤ ꯊꯥꯔꯒ ꯃꯁꯤꯗꯒꯤ ꯄꯩꯁꯥ ꯆꯪꯈꯩ ꯊꯥꯈ꯭ꯔꯒ ꯋꯥꯈꯩ ꯊꯥꯈ꯭ꯔꯒ ꯃꯁꯤ ꯌꯣꯟꯊꯣꯛꯄꯗ ꯁꯤꯠꯇ꯭ꯔꯦ ꯃꯁꯤ ꯄꯩꯁꯥ ꯃꯥꯡꯉꯦ ꯌꯣꯟꯕ ꯇꯥꯔꯒꯁꯨ ꯌꯥꯝꯅ ꯑꯍꯣꯡꯕ ꯃꯃꯟꯗ ꯌꯣꯟꯂꯛꯄꯅꯤꯅ ꯄꯩꯁా ꯃꯥꯡꯕꯒꯤ ꯁꯦꯜ ꯃꯥꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤ ꯃꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤ ꯀꯨꯝꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯆꯪꯕ ꯍꯦꯜꯂꯦꯕ ꯑꯥꯎ ꯀꯨꯝꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯦ ꯌꯣꯟꯕꯗ ꯂꯩꯕꯤꯅꯕ ꯃꯤ ꯂꯩꯇ꯭ꯔꯤꯔꯣ ꯀꯩꯅꯣ ꯂꯩꯇꯦ ꯏꯝꯐꯥꯜ ꯂꯣꯝꯗ ꯊꯥꯗꯣꯛꯈꯤꯕꯗꯤ ꯏꯝꯐꯥꯜ ꯂꯣꯝꯗ ꯊꯥꯗꯣꯛꯈꯤꯕꯁꯤ ꯏꯝꯐꯥꯜꯒꯤꯅ ꯌꯥꯝ ꯂꯣꯀꯦꯜꯒꯤꯅ ꯈꯔ ꯇꯥꯡꯅ ꯂꯩꯕꯅꯤꯅ ꯀꯩꯅꯣ ꯏꯝꯐꯥꯜ ꯂꯣꯝꯗꯗꯤ ꯆꯥ ꯐꯪꯅꯗꯅ ꯍꯥ ꯀꯥꯝꯅꯔꯕꯅꯤ ꯏꯝꯐꯥꯜ ꯂꯣꯝꯗ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ ꯑꯥꯎ ꯏꯝꯐꯥꯜꯒꯤꯗꯤ ꯀꯩꯅꯣ ꯃꯄꯥꯟ ꯂꯝꯒꯤꯗꯤ ꯌꯥꯝ ꯍꯣꯡꯅ ꯂꯩꯔꯦ 9-10ꯗ ꯂꯩꯔꯦ ꯑꯗꯩ ꯑꯩꯈꯣꯏꯁꯤꯗꯤ 11 ꯁꯨꯃꯥꯏꯅ 11-12 ꯁꯨꯃꯥꯏꯅ ꯍꯥꯏꯕꯗ ꯂꯧꯕꯤꯅꯕꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯏꯝꯐꯥꯜ ꯂꯣꯝꯒꯤ ꯃꯤꯅ ꯂꯩꯒꯦ ꯍꯥꯏꯕ ꯂꯩꯇ꯭ꯔꯤꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯒꯦ ꯍꯥꯏꯔꯁꯨ ꯃꯣꯏꯗꯤ ꯂꯦꯝꯅ ꯈꯨꯟꯒꯦ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯗꯤ ꯃꯣꯏꯅ ꯂꯦꯝꯅ ꯂꯧꯗꯧ ꯃꯣꯠꯇꯦ ꯑꯩꯈꯣꯏ ꯄꯠꯂꯒ ꯃꯥꯡꯖꯨꯅꯨ ꯑꯋꯥꯃꯟ ꯍꯦꯛꯄꯒꯤ ꯃꯃꯜ ꯃꯥꯡꯗꯧ ꯃꯣꯠꯇꯦ ꯑꯩꯈꯣꯏ ꯕꯦꯔꯥ ꯂꯩꯇꯦ ꯆꯔꯥ ꯃꯃꯜ ꯌꯥꯝ ꯇꯥꯡꯉꯦꯕ ꯑꯂꯨꯁꯦ ꯍꯀꯨꯝꯒ ꯃꯥꯟꯅꯗꯦꯕꯀꯣ ꯍꯋꯥꯏꯁꯨ ꯑꯂꯨꯁꯨ ꯂꯣꯏ ꯇꯥꯡꯉꯦꯕ ꯊꯥꯕ ꯃꯇꯝꯗ ꯆꯥꯔꯁꯨ ꯌꯥꯝ ꯇꯥꯡꯈꯤꯕ ꯈꯨꯂꯪ ꯃꯃꯜ ꯇꯥꯡꯈꯤꯕ ꯃꯇꯝ ꯆꯪꯈꯤꯕ ꯋꯥꯈꯤꯕ ꯑꯗꯨꯒ ꯄꯣꯠꯊꯣꯛꯁꯤ ꯄꯨꯊꯣꯛꯄ ꯃꯇꯝꯗꯅ ꯂꯩꯕꯤꯒꯗꯕ ꯃꯤꯁꯤꯡꯁꯤꯅ ꯂꯩꯕꯤꯒꯗꯕ ꯃꯁꯤꯡꯁꯨ ꯋꯥꯠꯄ ꯑꯗꯨꯒ ꯂꯩꯕꯤꯔꯤꯕꯁꯤꯡꯁꯤꯅ ꯃꯃꯜꯁꯦ ꯍꯣꯡꯅ ꯂꯧꯒꯦ ꯍꯥꯏꯔꯛꯄꯗꯒꯤ ꯂꯩꯒꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯁꯤꯅ ꯌꯣꯟꯐꯝ ꯈꯪꯗꯕꯒꯤ ꯑꯋꯥꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯃꯥꯌꯣꯛꯅꯔꯤ ꯂꯩꯒꯗꯕ ꯃꯤꯁꯤꯕꯨ ꯂꯩꯗꯣꯔꯤꯕ꯭ꯔꯥ ꯑꯃꯨꯛꯇꯪ ꯍꯪꯖꯒꯦ ꯌꯥꯝ ꯍꯟꯗꯛꯁꯦ ꯆꯥꯔꯁꯨ ꯌꯥꯝ ꯇꯥꯡꯈꯤ ꯈꯨꯂꯪꯁꯨ ꯌꯥꯝ ꯆꯪꯈ꯭ರೆ ꯍꯥꯏ ꯂꯩꯕꯤꯅꯕ ꯃꯤꯁꯤ ꯂꯩꯇ꯭ꯔꯕꯣ ꯂꯩꯕꯤꯅꯕ ꯃꯤꯁꯦ ꯀꯥ ꯍꯦꯟꯅ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯂꯂꯣꯟꯕꯒꯤꯅꯤ ꯈꯣꯝꯃꯤꯁꯤꯅ ꯏꯌꯥꯝꯕꯒꯤ ꯂꯧꯕꯨꯛꯂꯣ ꯀꯅꯥꯏꯅꯣ ꯑꯩꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯂꯣꯟꯕ ꯂꯥꯛꯄ ꯈꯣꯝꯕꯅꯤ ꯂꯩꯔꯤꯔꯣ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯀꯤꯂꯣꯗ ꯀꯌꯥꯗ ꯂꯩꯔꯒꯦ ꯀꯤꯂꯣꯗ ꯃꯁꯤ 11 ꯀꯤꯂꯣꯗ 11 ꯊꯥꯏꯔꯣ ꯏꯌꯥꯝꯕ 13ꯗ ꯂꯧꯕꯤꯌꯨ ꯌꯥꯗ꯭ꯔꯕꯣ 13 ꯃꯣꯏ ꯑꯩꯈꯣꯏꯗꯤ 13 ꯅꯠꯇ꯭ꯔꯒꯁꯨ 13 ꯑꯣꯏꯔꯁꯨꯀꯣ ꯑꯗꯨ ꯂꯧ ꯍꯥꯏꯕꯅꯤ ꯑꯗꯨ 13 ꯑꯗꯨꯝ ꯂꯩꯔꯦ 13 ꯃꯍꯨꯠ ꯃꯥꯡꯗ꯭ꯔꯤꯕꯣ ꯑꯗꯨ ꯁꯤ ꯃꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯄꯠꯇꯤ ꯁꯧꯕꯗꯤ ꯈꯔ ꯂꯧꯍꯧ ꯑꯗꯨꯕꯨꯗꯤ ꯐꯔꯦ ꯑꯗꯨꯅꯦ ꯑꯁꯤ ꯍꯥꯏꯗꯤ ꯌꯨꯝꯗ ꯊꯝꯒꯅꯤ ꯄꯠꯀꯅꯤ ꯃꯥꯡꯒꯅꯤ ꯑꯗꯨ ꯃꯥꯡꯗꯧꯕ ꯃꯨꯠꯇꯤ ꯁꯤꯗꯤ ꯌꯣꯟꯊꯣꯛꯈꯤꯕꯅ ꯐꯕ ꯄꯩꯁꯥ ꯌꯥꯝ ꯆꯪꯈ꯭ꯔꯦ ꯁꯦꯜ ꯌꯥꯝ ꯆꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯩꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯍꯣꯡ ꯂꯩꯒꯦ ꯍꯥꯏꯔꯕꯅꯤꯅ ꯃꯊꯥ ꯁꯥꯔꯦ ꯍꯧꯖꯤꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯂꯝꯕꯤ ꯐꯠꯇ꯭ꯔꯤꯉꯩꯁꯤꯗ ꯂꯩꯕꯤꯅꯕ ꯃꯤ ꯂꯩꯇ꯭ꯔꯦ ꯂꯩ ꯇꯥꯔꯒꯁꯨ
लेमना लौरगे हाइबगी मोंग लेरे हंदक्ति याम थोपर कमाय तौगे याम थोकते मोसे ममांग यांगनाबद हंदक्ति खरा वाला बो पोथोकसे जिना खरा वाले हंदकना खरा वाले हारे पोथोकसु वाले चारजु सेलजम तिंगरे अदगा कुलंगजम तिंगरे लेबिनबा मिनसु पैसा याम पिनिंगद्रे ममन होंग होंग पिगे हाय ये लेबिला को मिसिंगसिना अदो सेन मांग मी फिल्म लेरि हायरि साउनिंगे बदे लौमी अखोई खितंग खनबी बदि फै को मोइदो से हवाइजन किलो द कुन नेब योलिजे राजमा जन क्या द योनबा किलो द कुंठा अदो कुन योली कुंठा योलिजे यारबो एन योलनिंग क्या द योनिंग मनो खोइदि निफु द योला लिंग मिने लेबिनबा मिसिंगसिना क्या पिगे हायबा ने दि कुंठा द पिगे हाय खोइदि वाबने हेले आलू तो के जे त्रामा थोरे पिगे हाय अखोइदि नेबासु सांगे अदगी कनोसु आलू बेगतना कनो लिसिंग अमा चानी चानी पी अदो हौजितना किलो द त्रामा थोरे पिगे हाय अखोइदि परा मांगे अखोइ हौजि तोलब चावना चदबने अखो फजना अखोइजि सुजन नमजा खरा तौजि पैसा थादरगा लौ उगिबा उगिबा अदुगा पैसा मांगा मिना चाइ सना काय थो तौरे हौजि पैसा मांगने इसाना अखोइ तान कदर तसेंगने आई हाइ सेंग सेंग मानि को इसाना पैसा पीरे नत्रगा खोगी सना काय थोगा आलू थारे मही मरोंग थारे अदुबो योंथोक मतमदा लेबिने गदबा मिसिंगसिना होंग होंग लेगे हैराबिना मसी योंथो मतुंग पैसा मांगबदगी सेल मांगबदगी हौजिक्ति युमदा खनागा तौरे हाइबगी वाफम लाए कक्चिंग वायरी की प्रॉब्लम से मरुइना मई से थांदबगा चप मानरकपा अदुगा इसिंग सी वाटर सप्लाई लेना लेना इसिंग फंगबंगमदबा अदुगा तुरेन अमा चावना लेरबनी तुरेन से इसिंग से मौखलगसु थमिबनी दाम सारगा दुबु वाटर सप्लाई लेना तुरेन अमा लेना लेकाय मियाम नथाना चाना इसिंग से फंगबंगमदबदगी इसिंग से लेरगसि नरी अदुगा मरुइना लौसी लकोल असिदा मखल मखा क्यागी मही मरों याम थारी अदुबु हारिबा मही मरों सिंग से थाम मतमदा सेलदि याम चंखिबा मतमसु याम चंखिबा खुलंग याम चंखिबा अदुबु योनबा मतमदा लेबिनबा मी लेतबा लेब तारगसु ममनसी यामना ताना ताना पिबगी वाफम लाकपदगी कोई लौमी सिंगसिना का हेना खुदोंग चादब मायकनरी मसिनि ngasi gi lekai wakar gi thorom ngasi gi episode si karam tawibage natraga adom gi lekai su lekai gi wakat hari ba thorom sira sargu abinung ba taraga de khudi mail thabir pa yagani ko gi mail id impactvnews@gmail.com natraga ko gi facebook page www.facebook.com/impactvmanipur da join tawbir ga comment am di feedback thabir pa yagani ngasi gi wenadi lekai wakar gi thorom se matang swad lotion jarage mathang gi chayol da anoba episode amaga loirana anoba lekai ma purna lakchage till then keep watching Impact News, keep watching Lekai Wakat, Tada Bata Horo, Uda Bohoro. Ciao. Kaling aja bocai. Sao jeng kai lerak no? Tongam Lekai. अखोई सी लेकाई दगी नती अतोप लेकाई दगी लापनी Lekai ji ising mai sing mai tau rige. असी मौन हाम दा हम बिरो Kak Lekai ki wakat. Harga 1